Ma'am, nasisi Maski tang kuntra in kumda lising ani kun mga sa libo ginong mapamba may tayo ano ba tayo hawan namit ado gumba namisi nga si tulopa ay hak mapam saning ba di mayamam lay nong mapaw kana ako'y kalan galing da ba ni ado go sa libo tayo ko nong mapamba namit ko ba sila wakal to kada matumbarang hauba ado ga may kaya maway na sa gibunong pandagi o kuba ay like draba ipa ito mapanda nising jagana pagi sing marikara daw rabato pagi tamjabagi atau pagpuk jabo ay na kasi dito do kumapag sa tadre adubo numidang waram sida ay naleptari kasi sadhu baba bubon sadhu baba nilamani Arumbam nila mani ay ginaw mamangga tamjaga na magi laira kangkong ay tare ako mayum ni alam magi tirnat ko yung bagi arum pangtugli ay na lakiyo ay na pau ay bira ko degi ay lakta bani ay na lakpada tinasi ako ginaga haw na leram ni ako ginaga tao matungli jadi ay isya sinang maratani ada tinat ko yung basi kasarom da maruoy na barat tampaki lamdam sila tinat ko yung bagi turam si yam na popular oy na aman na su likay kung puding da pangtung na riba ngasi pau da pangtung na riba oram mamoy masi ako'y na Manipur da tinat ki maram da ay na hamba at kaya karagi mamang da article na simbawaring na simbay jaro matam da Manipur ki tinat si karambang matam da ki tinat ko yung basi ako yung lakiba no ay basi ki ay ba lari akang ay ahalaman din na samiri mamatang ako kang da banina ay na sumwakang na sagat da ba da ay ko'y ki Manipur ki aroy ba Maharani Boratan na Maharani Boratan da ki Maharani story de bisi ako yung Taiwan Siba Dingba, ako'y Nepali, ikaw po nilingon ni magi influence tagi Manipur da Siba Mahadeva ko'y bagi culture si akong dokibra kahit na ay nakhandaram mani madukari na ay bada ako'y Maharaj Bodhatan kasi ako'y Bhuban Baruni da yung kuwa yawram ni Maji Bhuban Baruni ko'y basi ma ako'y setharong kumbago da yawbo report ni matungi na ma chahi lepta na adum chatpagi mawong da chatlaga Bhuban ka da na aday mahang masamang na sabiram bagi south ka leram ni hay da na ay kamjagre adubu masigi ay na wakal na sagatjaru badu lale hay basi ay ngasi khangjay karina hay da Manipur dagi maitay na mapung da chatchibadi awalan gai ngai matam dani ako'y awalan gai matam da chatkiba matam sida moina Manipur da chatnaramba chatnabi kising du puraga chatkibani ado amarom da ay na panjakare mamang da su Manipur da nongmaijing chingthak ta Siba Mahadeva puja tawwa hawbasi pamaiba iningthau maidingu pamaibagi garib niwas gi matam da ako'y Bangladesh rom dagi lakpa ako'y kirtaniya sing na hawdui haibasi mako'y kui larik sing hawdik phangi madu kadai bawba chummono kaidawno haibasi di akang ahi maikay asom da tijin biba singi oigrajanu ado ngasi si ako'y kaino ako'y tirnat si sadubang tirnat ki si mako'y Bontarapur gi oina tirnat ki marup ama leibajani mathang na amada tawwa mathang na amada tawwa masi ako'y barak tampak lamdam gi ako'y mitay kungang ayambada taunaribang machat amani haina ay lawjaningi ado mathang na amana katpa tawdana tawraga ngasi si pali si kanadano ama tabani hai ado yumang ba dagi ako'y sadhu baba na mana ay adudi ay pangjarage haidana sadhu baba gi yumda magi asomda labuklong thambada ako'y yam pikna tawjabani ay yam chaongna tawba ay thengnajare karinoida ay na handak ay Assam khongchat ki manungda ahanba thungjaba Jaribon gi Mirable ay tamo da ako'y Wangkhay Mayum
ꯕꯤꯔꯦꯟꯗ꯭ꯔꯣꯒꯤ ꯃꯌꯨꯝꯗ ꯂꯩꯖꯕꯗꯨ ꯅꯣꯡꯉꯥꯜꯂꯒ ꯁꯤꯕꯔꯥꯇ꯭ꯔꯤ ꯇꯥꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ ꯁꯤꯕꯔꯥꯇ꯭ꯔꯤꯗꯨ ꯑꯩ ꯌꯥꯎꯖꯩ ꯌꯥꯝ ꯆꯥꯎꯅ ꯇꯧꯏ ꯇ꯭ꯔꯤꯅꯥꯠꯁꯦ ꯌꯥꯝ ꯆꯥꯎꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯁꯥꯙꯨ ꯕꯕꯥꯒꯤ ꯃꯌꯨꯝꯗ ꯃꯥꯅ ꯁꯤꯟꯖ ꯂꯥꯡꯖꯗꯅ ꯇꯧꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯉꯝꯖꯕ ꯃꯑꯣꯡꯗ ꯁꯤꯟꯖꯕꯅꯤ ꯁꯤꯒꯤ ꯋꯥꯐꯝꯁꯤ ꯅꯠꯇꯕꯗ ꯑꯩꯅ ꯉꯁꯤ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯅꯤꯄꯨꯔꯗ ꯇ꯭ꯔꯤꯅꯥꯠꯀꯤ ꯈꯣꯏꯔꯝꯕꯒꯤ ꯆꯠꯅꯔꯝꯕ ꯂꯩꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗ ꯂꯦꯠ 70s ꯐꯥꯎꯕꯗ ꯂꯩꯀꯥꯏ ꯈꯨꯡꯒꯪ ꯈꯨꯗꯤꯡꯗ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯇ꯭ꯔꯤꯅꯥꯠ ꯈꯣꯏꯔꯝꯕꯒꯤ ꯃꯥꯏꯛꯁꯤ ꯂꯩꯀꯥꯏ ꯈꯨꯗꯤꯡꯗ ꯑꯗꯨꯝ ꯇꯥꯔꯝꯃꯤ ꯑꯗꯣ ꯉꯁꯤꯗꯤ ꯁꯤꯕꯔꯥꯇ꯭ꯔꯤ ꯅꯨꯃꯤꯠꯇ ꯀꯅꯥꯒꯨꯝꯕꯅ ꯀꯠꯅꯕꯤꯕ ꯌꯥꯎꯕ꯭ꯔꯥ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯑꯩꯅ ꯈꯪꯖꯕꯗ ꯈꯣꯌꯥꯊꯣꯡꯗ ꯂꯩꯕ ꯑꯣꯖꯥ ꯑꯍꯜ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯈꯣꯜꯂꯣ ꯅꯤꯡꯊꯧꯖꯝ ꯈꯣꯜꯂꯣ ꯃꯥꯗꯤ ꯁꯤꯕ ꯃꯟꯗꯤꯔ ꯑꯆꯧꯕ ꯑꯃ ꯂꯥꯠꯇꯅ ꯁꯤꯕ ꯚꯛꯇ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯃ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯤꯕꯔꯥꯇ꯭ꯔꯤ ꯅꯨꯃꯤꯠꯇꯗꯤ ꯇ꯭ꯔꯤꯅꯥꯠ ꯈꯣꯏꯔꯝꯕꯒꯤ ꯊꯧꯔꯝꯁꯤ ꯀꯥꯏꯗꯅ ꯄꯥꯡꯊꯣꯛꯏ ꯍꯥꯏꯕꯁꯤ ꯑꯩ ꯇꯥꯖꯈꯤ ꯑꯣꯖꯥ ꯈꯣꯜꯂꯣꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯕꯤꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯩꯕꯤꯔꯝꯒꯅꯤꯅ ꯊꯥꯖꯩ ꯃꯗꯨꯃ ꯑꯩ ꯈꯪꯖꯩ ꯑꯗꯨ ꯅꯠꯇꯕ ꯑꯇꯩ ꯃꯐꯝꯗꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯊꯝꯖꯅꯤꯡꯉꯤꯁꯤ ꯇ꯭ꯔꯤꯅꯥꯠꯀꯤ ꯆꯠꯅꯕꯤꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯕꯁꯤꯅ ꯃꯅꯤꯄꯨꯔꯤ ꯃꯇꯝ ꯏꯁꯩꯒꯤ ꯈꯣꯡꯍꯧꯁꯤ ꯇ꯭ꯔꯤꯅꯥꯠꯇꯒꯤ ꯍꯧꯔꯛꯏ ꯍꯥꯏꯁꯤꯃ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯉꯦ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯑꯉꯟꯕ ꯃꯇꯝꯒꯤ ꯏꯁꯩ ꯁꯛꯄ ꯉꯥꯡꯕꯝ ꯅꯤꯃꯥꯏ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯈꯔ ꯊꯦꯡꯊꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁ꯭ꯔꯝ ꯕꯤꯔꯦꯟꯗ꯭ꯔ ꯀꯨꯃꯥꯔ ꯖꯥꯃꯤꯅꯤ ꯀꯥꯟꯇ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯡꯖꯝ ꯊꯝꯕꯧꯒ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅꯗꯒꯤ ꯇꯧꯔꯛꯑꯒ ꯂꯪꯗꯥꯏꯗ ꯂꯩꯔꯛꯄ ꯑꯃꯨꯛ ꯑꯔꯤꯕꯝ ꯁ꯭ꯌꯥꯝ ꯁꯔꯃ ꯐꯤꯂꯝꯒꯤ ꯐꯥꯎꯔꯤꯕ ꯑꯗꯒꯤ ꯄꯍꯥꯔꯤ ꯇꯣꯝꯕꯤꯁꯅꯥ ꯁꯔꯃ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯅꯥꯠꯀꯤ ꯁꯩꯐꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯏꯁꯩꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯐꯝꯕꯥꯛꯇ ꯍꯧꯔꯛꯄ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤꯃ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯕꯗꯤ ꯇ꯭ꯔꯤꯅꯥꯠꯀꯤ ꯁꯩꯐꯝꯁꯤꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯇꯝꯗꯨꯗ ꯆꯠꯅꯔꯝꯕ ꯇ꯭ꯔꯤꯅꯥꯠꯀꯤ ꯁꯩꯐꯝꯁꯤꯡꯁꯤꯗꯒꯤ ꯃꯈꯣꯏ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯐꯪꯉꯦ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯏꯁꯩꯒꯤ ꯃꯇꯝ ꯏꯁꯩ ꯑꯙꯨꯅꯤꯛ ꯍꯥꯏꯔ ꯈꯪꯅꯕ ꯍꯧꯖꯤꯛꯅ ꯃꯅꯤꯄꯨꯔꯤ ꯃꯇꯝ ꯏꯁꯩ ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯤꯒꯤ ꯏꯍꯧꯁꯤ ꯁꯥꯒꯠꯂꯛꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯃ ꯈꯨꯏ ꯀꯌꯥꯗꯒꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯉꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯈꯪꯕꯤ ꯎꯕꯤꯍꯧꯕ ꯑꯍꯜ ꯂꯃꯟ ꯑꯣꯖꯥ ꯒꯨꯔꯨ ꯀꯌꯥꯁꯨ ꯊꯦꯡꯅꯖꯍꯧꯕꯅ ꯃꯗꯨꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯀꯁꯥꯔ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯄꯟꯖꯔꯤꯁꯤ ꯖꯥꯔꯤꯕꯣꯟ ꯀꯔꯤꯁꯤ ꯂꯣꯏ ꯌꯥꯎꯔꯤꯅꯤ ꯕꯔꯥꯛ ꯇꯝꯄꯥꯛꯇ ꯆꯠꯊꯔꯤꯕ ꯇ꯭ꯔꯤꯅꯥꯠꯁꯤꯡꯗꯁꯨ ꯑꯗꯨꯒꯨꯝꯕ ꯅꯍꯥꯔꯣꯜꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯛꯄ ꯏꯁꯩ ꯄꯥꯝꯖꯕ ꯑꯁꯤꯡꯗ ꯃꯁꯤ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯅ ꯑꯩ ꯃꯈꯣꯏꯗꯁꯨ ꯁꯩꯐꯝꯁꯤꯗ ꯌꯥꯎꯍꯟꯗꯅ ꯁꯨꯞꯅꯒꯤ ꯑꯍꯜ ꯂꯃꯟ ꯑꯩꯈꯣꯏ ꯁꯤꯕ ꯚꯛꯇ ꯑꯣꯏꯅ ꯁꯤꯕꯒꯤ ꯄꯨꯖꯥꯗ ꯂꯨꯞꯆꯕ ꯈꯛꯇꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯈꯛꯇꯒꯤ ꯑꯣꯏꯅ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯏꯁꯩ ꯄꯥꯝꯖꯕꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯃꯐꯝ ꯄꯤꯕꯤꯗꯅ ꯃꯈꯣꯏꯒꯤ ꯅꯨꯡꯗ ꯆꯦꯜꯂꯛꯄ ꯃꯒꯨꯟ ꯄ꯭ꯔꯇꯤꯚꯥꯁꯤꯡꯗꯨ ꯐꯨꯗꯣꯛꯆꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯩ ꯍꯟꯖꯅꯤꯡꯉꯤ ꯑꯣꯏꯍꯟꯕꯤꯅꯕ ꯍꯣꯠꯅꯍꯟꯖꯅꯤꯡꯉꯤ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯉꯥꯛꯇꯒꯤ ꯑꯦꯐꯤꯌꯥꯔꯁ ꯑꯣꯏꯅ ꯆꯨꯝꯅ ꯇꯧꯕꯁꯤꯃ ꯑꯩ ꯃꯁꯤ ꯈꯔ ꯁꯦꯝꯗꯣꯛꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯅꯥꯠꯀꯤ ꯀꯜꯆꯔꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯝꯗꯒꯤ ꯃꯐꯝꯗꯗꯤ ꯂꯩꯔꯤ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯇꯝ ꯑꯃꯗꯗꯤ ꯇ꯭ꯔꯤꯅꯥꯠ ꯈꯣꯏꯔꯝꯕꯒꯤ ꯇ꯭ꯔꯤꯅꯥꯠ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯗꯦꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯑꯍꯨꯝ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯍ꯭ꯃ ꯕꯤꯁꯅꯨ ꯃꯍꯦꯁꯣꯔ ꯂꯥꯏ ꯑꯍꯨꯝꯕꯨꯅꯤ ꯇ꯭ꯔꯤꯅꯥꯠ ꯍꯥꯏꯕꯁꯦ ꯑꯗꯨ ꯇ꯭ꯔꯤꯅꯥꯠ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯃꯩꯇꯩ ꯑꯩꯈꯣꯏꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯕ ꯃꯍꯥꯗꯦꯕ ꯈꯣꯏꯔꯝꯕꯒꯤ ꯑꯣꯏꯅꯗꯃꯛ ꯂꯧꯅꯕꯗꯧꯅ ꯇꯧꯏ ꯑꯗꯣ ꯌꯥꯝ ꯐꯖꯅ ꯑꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯙꯨ ꯕꯕꯥꯅ ꯃꯥꯒꯤ ꯂꯩꯖꯕ ꯃꯑꯣꯡꯗ ꯍꯣꯠꯅꯖꯔꯤꯕ ꯉꯁꯤ ꯃꯍꯥꯛꯅ ꯄꯥꯂꯤ ꯄꯨꯖꯗꯅ ꯇ꯭ꯔꯤꯅꯥꯠ ꯈꯣꯏꯔꯝꯖꯕꯒꯤ ꯃꯁꯤ ꯑꯩ ꯎꯠꯆꯒꯦ ꯑꯗꯣ ꯁꯥꯙꯨ ꯕꯕꯥꯕꯨ ꯈꯪꯕꯤꯗ꯭ꯔꯤꯕꯁꯤꯡꯅ ꯑꯩꯅ ꯌꯦꯛꯆꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯅꯤꯄꯨꯔꯤ ꯈꯨꯡꯒꯪꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯁꯤꯡ ꯌꯥꯝꯕ ꯕꯣꯟ ꯇꯔꯥꯄꯨꯔ ꯍꯥꯏꯕ ꯀꯁꯥꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯥꯙꯨ ꯕꯕꯥ ꯅꯤꯂꯃꯅꯤ ꯑꯩꯈꯣꯏꯒꯤ ꯕꯨꯕꯣꯟ ꯕꯥꯔꯨꯅꯤꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯄꯨꯟꯁꯤ ꯀꯠꯊꯣꯛꯑꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯌꯨꯝꯗꯅꯤ ꯑꯩ ꯃꯊꯪ ꯃꯇꯦꯛ ꯈꯔ ꯎꯠꯆꯒꯦ ꯃꯥꯒꯤ ꯃꯐꯝ
की इसई से अहांगना जारीबोन दा थेंगनजरकपा शिवरात्रि नुमित की जारीबोन की मिरेरपुर दा थेंगनजरकपदुदी मैतई इसई सकपी नबल लेतदना मयांग सिंगना अखोगी सोलर नाम हरे कृष्ण 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 हरे हरे बा अदु हरे राम 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 हरे हरे हाइबदु अदु खतंग स्कोन की कांगमुना सकपदौना अदुम सकतना ले अदु सिदैसददी अखोगी मैतई ngaktani मैतई अहलमन लेकाई बोन तरापुर की अदगी अतोपा मफमदगी इनार सकपसिंग थवाई याउजबा अहलमन सिंग लागा सक्सेस सोनजबनी अदम मसैदा हुजिकी मतंगी नारोल सिंगना पेलोइदबा ताबदा पेलोइदबना सईबजे हुजि फावदा कोन मैतई लोंदा तारकपरगी खंगद्रे अदो हुजि फावदी बांग्लासु ओइरमोय आइदि चपचाना खंगजदबनिना अदो मैतईना sak solibasidi ayamana brajabali hariba loni banglasu nattaba sudaba banglasu nattaba akhoi hindi su nattaba brajabali haibaduni ayamba north sankirton daga saibasidi ado masigi mayoktani akhoi lining hal phulona akhoi lauram base magi mayang labak sida akhoi irol na sakadawni irol na songadawni irol ngangadawni haiba magi kholauni अहना ममांग बुबोन बारूनी काजगी हाइबा अना काजगी थेंखांगसिदि बुबोन बारूनी की खेल मथक्तुदा माइकई की अदुलम की ट्रिनाट पार्टी नी गायना माई लेफमदा इसई सक सोंदना तौबगासु यावी अदो हुजिक अखोई अदोम की ट्रिनाट पार्टी गायना खुन अखोई सुगुम्बा ट्रिनाट पार्टी की ट्रिनाट सक सोनबगी साइफमदा पुनबगी पार्टी सिंग मागी कांगू खुपू सेमनदना खुन अयामबदा ngasi बावबदा लेरी हाइना ताजै
ꯁꯤꯗ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯎꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯅꯥꯠꯀꯤ ꯁꯩꯐꯝꯁꯤꯗꯩꯁꯤꯗ ꯄꯤꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯨ ꯙꯨꯂꯣꯛ ꯄꯥꯏꯗꯅ ꯃꯣꯏ ꯑꯃꯠꯇꯒ ꯅꯠꯇꯦ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯙꯨꯂꯣꯛ ꯄꯥꯏꯗꯅ ꯊꯤꯜꯍꯧꯔꯤ ꯑꯗꯨꯒ ꯑꯄꯤꯛꯄ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯀꯣꯔꯇꯥꯜ ꯄꯥꯏꯗꯅ ꯐꯝꯍꯧꯔꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯅꯥꯠ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯅꯥꯠ ꯈꯣꯏꯔꯝꯕꯒꯤ ꯀꯜꯆꯔꯁꯤ ꯃꯈꯣꯏꯒꯤ ꯆꯠꯅꯔꯛꯄꯤ ꯄꯔꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯜꯍꯧꯅꯕ ꯖꯦꯅꯦꯔꯦꯁꯟ ꯇꯨ ꯖꯦꯅꯦꯔꯦꯁꯟ ꯑꯩꯈꯣꯏ ꯃꯤꯔꯣꯜ ꯑꯃꯗꯒꯤ ꯑꯃ ꯊꯪꯊꯅꯅꯕꯒꯤ ꯊꯧꯔꯥꯡꯁꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝ ꯁꯥꯕ ꯁꯥꯟꯅꯕꯁꯤ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯕ ꯉꯝꯖꯩ
ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯤꯒꯦ ꯑꯣꯖꯥ? ꯗꯦꯕ ꯀꯌꯨꯝꯅꯣ? ꯁꯤꯅꯥꯝ ꯑꯣ ꯀꯩꯅꯣꯒꯤꯔꯣ ꯑꯩꯈꯣꯏ ꯕꯣꯟꯇꯔꯥꯄꯨꯔꯒꯤꯔꯣ? ꯑꯣꯖꯥ ꯇ꯭ꯔꯤꯅꯥꯠ ꯈꯣꯏꯔꯝꯕꯁꯦ ꯃꯅꯤꯄꯨꯔ ꯃꯄꯥꯟꯒꯤ ꯂꯝꯗꯝ ꯀꯁꯥꯔ ꯂꯩꯕꯥꯛ ꯍꯥꯏꯖꯔꯒꯦ ꯑꯩꯗꯤ ꯖꯥꯔꯤꯕꯣꯟ ꯌꯥꯎꯅ ꯃꯁꯤꯗ ꯇ꯭ꯔꯤꯅꯥꯠ ꯈꯣꯏꯔꯝꯕꯒꯤ ꯆꯠꯅꯔꯤꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯆꯍꯤ ꯆꯨꯞꯄꯒꯤꯔ ꯂꯧꯁꯤꯡ ꯎꯅꯕ ꯃꯇꯝꯗꯗꯤ ꯇꯧꯔꯝꯗꯧ ꯃꯥꯟꯗꯦ? ꯆꯍꯤ ꯆꯨꯞꯄ ꯑꯗꯨꯝ ꯇꯧꯕ꯭ꯔꯣ? ꯂꯧꯁꯤꯡ ꯎꯅꯔꯒꯁꯨ? ꯑꯣ ꯑꯗꯨꯗꯤ ꯃꯇꯝ ꯅꯥꯏꯗꯦꯕ? ꯑꯣ ꯀꯅꯥꯒꯨꯝꯕꯅ ꯑꯩ ꯇ꯭ꯔꯤꯅꯥꯠ ꯈꯣꯏꯔꯝꯖꯒꯦ ꯍꯥꯏꯔꯒꯗꯤ ꯑꯣ ꯌꯥꯝ ꯆꯥꯎꯅ ꯃꯥꯏꯛꯀ ꯈꯣꯡꯗꯅ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏꯅꯦ ꯕꯟꯗ꯭ꯔꯥꯒ ꯇꯧꯗꯅ ꯌꯥꯎꯗ꯭ꯔꯣ? ꯑꯣ ꯈꯦꯆꯤ ꯅꯨꯡꯆꯤꯗꯤ ꯇꯧꯕ? ꯑꯣ 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 ꯃꯇꯝꯗꯤ ꯅꯥꯏꯗꯦꯕ? ꯍꯌꯦꯡꯅ ꯀꯗꯥꯏꯗ? ꯑꯁ꯭ꯋꯥꯏꯗ? ꯑꯣ 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 ꯀꯠꯆꯕꯅꯦꯕ? ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯅꯥꯠ ꯈꯣꯏꯔꯝꯃꯤꯒ ꯒꯟꯖꯥ ꯅꯨꯡꯖꯥꯒ ꯄꯪꯊꯛ ꯊꯛꯑꯝꯗꯧ ꯃꯥꯟꯕꯗꯒꯤ ꯀꯩꯅꯣꯁꯤꯃ ꯑꯩ ꯎꯕ ꯐꯪꯖꯗꯦ ꯇꯧꯗꯦ ꯃꯁꯤꯃ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯑꯩ ꯇꯝꯖꯅꯤꯡꯉꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯈꯨꯔꯨꯝꯖꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯁꯥꯙꯨ ꯕꯕꯥꯅ ꯀꯠꯆꯕꯁꯤꯗꯤ ꯌꯥꯝꯅ ꯆꯝꯅ ꯃꯥꯒꯤ ꯂꯩꯖꯕ ꯉꯝꯖꯕ ꯃꯑꯣꯡꯗ ꯀꯠꯆꯕꯅꯤ ꯑꯗꯨꯒ ꯈꯦꯆ꯭ꯔꯤꯁꯤ ꯕꯥꯃꯣꯟꯅ ꯊꯣꯡꯉꯝꯃꯤ ꯍꯥꯏ ꯈꯦꯆ꯭ꯔꯤ ꯍꯧꯔꯝꯃꯦ ꯍꯥꯏꯔꯒ ꯕꯥꯃꯣꯟꯁꯦ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯑꯗꯣ ꯑꯩꯅꯗꯤ ꯍꯥꯏꯖꯔꯝꯃꯤ ꯃꯣꯏ ꯕꯥꯃꯣꯟ ꯂꯥꯛꯄ ꯉꯥꯏꯔꯒ ꯊꯤꯗꯣꯛꯀꯅꯤ ꯍꯥꯏꯌꯦ ꯊꯤꯗꯣꯛꯄꯗꯨꯗꯤ ꯅꯣꯏꯅ ꯊꯤꯗꯣꯛꯑꯁꯨ ꯌꯥꯏ ꯅꯠꯇꯦ ꯊꯤꯗꯣꯛꯄꯗꯨꯗꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯊꯤꯗꯣꯛꯑꯁꯨ ꯀꯥꯏꯗꯦꯕ ꯂꯥꯛꯍꯧꯔꯕꯣ ꯅꯠꯇꯦ ꯕꯥꯃꯣꯟ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯊꯤꯗꯣꯛꯑꯒ ꯌꯦꯟꯕꯗꯨꯗꯤ ꯃꯗꯨꯝꯕꯗꯨ ꯈꯔ ꯀꯣꯝꯊꯣꯛꯅꯁꯦꯕ ꯑꯩꯈꯣꯏ ꯁꯤꯅꯤ ꯃꯁꯤꯒꯤ ꯄꯥꯎꯗꯝꯁꯤ ꯊꯝꯖꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯃꯩꯇꯩ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯒꯤ ꯃꯥꯔꯁꯀꯤꯅ ꯇꯥꯡ 30 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯣ ꯉꯁꯤꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯍꯧꯖꯤꯛꯇꯤ ꯄꯨꯡꯁꯤ 7 ꯇꯥꯔꯛꯀꯗꯧꯔꯦ 7 ꯇꯥꯔꯕꯣ ꯇꯥꯔꯦꯅꯦ 7:05 ꯇꯥꯔꯦ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯙꯨ ꯕꯕꯥꯒꯤ ꯃꯌꯨꯝꯗ ꯕꯨꯕꯣꯟ ꯁꯥꯙꯨ ꯕꯕꯥ ꯅꯤꯂꯃꯅꯤꯒꯤ ꯃꯌꯨꯝꯗ ꯌꯥꯝꯅ ꯆꯝꯖꯕ ꯃꯑꯣꯡꯗ ꯀꯠꯆꯕ ꯇ꯭ꯔꯤꯅꯥꯠ ꯇ꯭ꯔꯤꯗꯦꯕ ꯈꯣꯏꯔꯝꯕꯒꯤ ꯊꯧꯔꯝ ꯌꯥꯎꯖꯕꯒꯤ ꯄꯥꯎꯗꯝꯁꯤ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯁꯤꯅꯤ ꯀꯁꯥꯔ ꯂꯝꯗꯝꯗ ꯀꯁꯥꯔ ꯂꯩꯕꯥꯛ ꯂꯝꯗꯝꯗ ꯑꯩꯈꯣꯏ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝꯗ ꯂꯩꯔꯤꯕ ꯈꯨꯟꯗꯥ ꯂꯩꯇꯥꯗꯅ ꯂꯩꯕꯤꯔꯤꯕ ꯃꯩꯇꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯩꯈꯣই ꯃꯩꯇꯩ ꯈꯨꯟꯅꯥꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯇ꯭ꯔꯤꯅꯥꯠ ꯈꯣꯏꯔꯝꯕꯒꯤ ꯆꯠꯊꯅꯔꯛꯄ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯄꯔꯤꯡ ꯃꯁꯤꯒꯤ ꯄꯥꯎꯗꯝꯁꯤ ꯊꯝꯖꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯅ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯃꯍꯧꯁꯥꯒꯨꯝ ꯁꯅꯥꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯅꯣꯂꯨꯛꯆꯔꯤ